Ngasi ngarang media singta asum nainabasi yengum matamda asum da khangi maudi India amati Pakistan ki marakta relation ase khara hena amuka faraktre operation sindur ki matungda amuka masigi operation sindur 2.0 se hodori pra haibaki masigi some doubt leidare haina tari maramdi handaki Delhi blast aduda Pakistan ki makoi ki minister sing magumaru makop oirmanu pa manna aikoi ki mi Pakistan ki mi yawi Delhi Plus asida aduga thijil humjil pudasu Pakistan ki sam link relation lairammi haiba ki wafam si thuji tari aduga handaki Delhi Plus ase masi adum thijin badagi kai no yamna su thorak pagi hwa jawri on not only Muslims atopasu yawbaki wa sum hai aduna hojik Pakistan masida makoi khut yawbani na Pakistan amadi India ke marakta tension ase hai oirakle amati ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯁꯨꯝ ꯃꯦꯟꯁꯟ ꯇꯧꯔꯛꯂꯤ ꯑꯣꯏꯗ꯭ꯔꯗꯤ ꯐꯅꯤ ꯁꯥꯟꯇꯤꯗ ꯂꯩꯈ꯭ꯔꯗꯤ ꯐꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯇꯦꯟꯁꯟꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯃꯁꯤꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯦꯛ ꯍꯁꯤꯅꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯁꯨ ꯃꯦꯟꯁꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗꯁꯨ ꯏꯟꯗꯤꯌꯥꯅ ꯈꯜꯂꯅꯤ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯟꯇꯔꯄꯣꯜꯗ ꯄ꯭ꯔꯦꯖꯦꯟ ꯇꯧꯗꯧꯔꯤ ꯍꯥꯏꯔꯤ ꯏꯟꯇꯔꯄꯣꯜꯗ ꯆꯠꯂꯒ ꯍꯥꯏꯖꯗꯧꯔꯤ ꯃꯗꯨꯗꯤ ꯁꯦꯛ ꯍꯁꯤꯅꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯇꯦꯡ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯁꯦꯛ ꯍꯁꯤꯅꯥꯁꯤ ꯃꯈꯣꯏꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯄꯣꯜꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯃꯦꯟꯁꯟ ꯇꯧꯔꯤ ꯍꯥꯏꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯤ ꯃꯨꯅꯔꯦ ꯐꯖꯅ ꯃꯨꯅꯔꯦ ꯑꯗꯨꯅ ꯑꯁꯤꯐ ꯃꯨꯅꯤꯔ ꯑꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯦꯟꯁꯟꯅꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯁꯤꯗ ꯃꯈꯣꯏꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧꯗꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯁꯤꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯕ ꯑꯃꯔꯣꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯁꯨ ꯃꯈꯣꯏꯒ ꯊꯤꯅꯕ ꯑꯁꯣꯝꯗ ꯕꯂꯨꯆ ꯀꯥꯡꯂꯨꯞ ꯑꯁꯤꯒ ꯃꯈꯣꯏꯒ ꯌꯥꯝ ꯊꯤꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯕꯣꯔꯗꯔ ꯑꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯂꯪꯁꯤꯜꯂꯦ ꯕꯣꯔꯗꯔ ꯑꯁꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯑꯃꯗꯤ ꯃꯁꯤꯗ ꯐꯣꯔꯁ ꯍꯦꯟꯅ ꯊꯣꯝꯖꯤꯟꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯤꯅꯤ ꯁꯣꯝꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯔꯤꯂꯦꯁꯟꯁꯦ ꯑꯣꯜꯃꯣꯁט ꯂꯣꯏꯁꯤꯜꯂꯛꯂꯦ ꯇ꯭ꯔꯦꯗ ꯕꯤꯖꯤꯅꯦꯁ ꯑꯃꯁꯤ ꯂꯩꯔꯛꯇ꯭ꯔꯦ ꯑꯁꯣꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯔꯤꯂꯦꯁꯟꯁꯤ ꯐꯒꯠꯂꯛꯂꯤ ꯍꯥꯏꯗꯤ ꯀꯥꯏ ꯀꯔꯕꯥꯔꯁꯦ ꯀꯟꯅ ꯇꯧꯈꯠꯂꯛꯄꯒꯤ ꯋꯥꯐꯝꯅꯤ ꯍꯟꯗꯛꯁꯨ ꯈꯔ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯈꯣꯏꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯤ ꯚꯤꯖꯤꯠ ꯇꯧꯔꯛꯂꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯚꯤꯖꯤꯠ ꯇꯧꯔꯛꯇꯨꯅ ꯔꯤꯂꯦꯁꯟ ꯀꯌꯥꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯅ ꯇꯥꯔꯤ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟ ꯑꯁꯦ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯖꯦꯜꯗ ꯂꯩꯔꯤ ꯃꯍꯥꯛ ꯑꯁꯤ ꯊꯣꯛꯄꯒꯤ ꯋꯥ ꯂꯩꯇꯦ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯃꯊꯛꯇ ꯁꯥꯍꯕꯥꯖ ꯁꯔꯤꯐ ꯑꯃꯗꯤ ꯑꯁꯤꯐ ꯃꯨꯅꯤꯔ ꯍꯣꯏꯁꯦ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯆꯥꯛꯄꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯌꯦꯡꯊꯤꯅꯕꯅꯤ ꯑꯗꯨꯅ ꯏꯝꯔꯥꯟ ꯈꯥꯟ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯖꯦꯜꯗ ꯇꯥꯕ ꯌꯥꯕ ꯃꯔꯥꯜ ꯅꯠꯇ꯭ꯔꯒꯁꯨ ꯃꯍꯥꯛꯁꯦ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯏꯚꯦꯟ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯐꯥꯎꯕꯗ ꯖꯦꯜꯗ ꯆꯪꯕꯗ ꯃꯗꯨꯕꯨ ꯊꯤꯅ ꯇꯧꯕ ꯅꯨꯄꯤꯁꯤꯡꯁꯦ ꯀꯔꯤꯒꯤ ꯂꯥꯛꯏꯃꯣ ꯈꯣꯠꯂꯤꯃꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯃꯇꯝ ꯈꯤꯇꯪ ꯁꯥꯡꯅ ꯎꯅꯒꯦ ꯈꯣꯠꯅꯒꯦ ꯍꯥꯏꯗꯤ ꯌꯥꯗꯕ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯃꯈꯣꯏ ꯃꯁꯦꯟꯗꯁꯨ ꯀꯌꯥꯅꯣ ꯇꯧꯅꯔꯤꯁꯦ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯇ꯭ꯔꯦꯗ ꯑꯁꯤ 50% ꯇꯔꯤꯐ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯃꯦꯔꯤꯀꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯗꯨ ꯑꯣꯏꯔꯕꯁꯨ 14% ꯇ꯭ꯔꯦꯗ ꯑꯁꯦ ꯃꯁꯤ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯗꯤ ꯃꯁꯤ ꯇꯔꯤꯐ ꯂꯩꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯄꯣꯔꯠ USA ꯃꯁꯤ ꯌꯥꯝ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥ ꯑꯃꯗꯤ ꯖꯄꯥꯟꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯃꯨꯗ꯭ꯔꯕꯅꯤ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯃꯤ ꯐꯥꯎꯕꯗ ꯖꯄꯥꯟꯗ ꯆꯪꯒꯅꯨ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯃꯤꯁꯤꯡ ꯆꯥꯏꯅꯥꯗ ꯂꯥꯛꯀꯅꯨ ꯃꯁꯤ ꯐꯥꯎꯕꯗ ꯊꯤꯡꯕ ꯌꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯖꯄꯥꯟꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯅꯥꯒꯤ ꯁꯤ ꯐꯥꯎꯕꯗ ꯀꯣꯏꯗꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯧꯕ ꯌꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯖꯄꯥꯟꯗꯒꯤ ꯁꯤ ꯐꯨꯗ ꯃꯌꯥꯝ ꯑꯃ ꯆꯥꯏꯅꯥꯗ ꯆꯪꯂꯝꯃꯤꯁꯤꯅꯤ ꯃꯁꯤꯒꯤ ꯁꯤ ꯐꯨꯗꯁꯤꯡ ꯑꯁꯦ ꯆꯥꯏꯅꯥꯅ ꯂꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤ ꯐꯨꯗꯁꯤꯡ ꯑꯁꯦ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯕ ꯍꯧꯔꯦ ꯑꯗꯨꯅ ꯆꯥꯏꯅꯥ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯏꯟꯗꯤꯌꯥ ꯑꯁꯤꯒꯤ ꯇ꯭ꯔꯦꯗ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯋꯥꯡꯈꯠꯂꯛꯂꯤ ꯑꯃꯦꯔꯤꯀꯥꯗ ꯆꯪꯂꯤ ꯑꯗꯨꯒ ꯆꯥꯏꯅꯥꯒ ꯊꯤꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯆꯥꯏꯅꯥꯗ ꯌꯥꯝ ꯇꯧꯗꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯡꯖꯕ ꯈꯔ ꯑꯣꯏꯔꯤ ꯍꯥꯏꯅ ꯇꯥꯔꯤ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥ ꯑꯃꯗꯤ ꯇꯥꯏꯋꯥꯟꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟ ꯑꯁꯦ ꯐꯔꯛꯇ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯒꯤ ꯗꯤꯐꯦꯟꯁ ꯗꯤꯜ ꯑꯃ ꯃꯗꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯇꯥꯏꯋꯥꯟꯗ ꯑꯃꯦꯔꯤꯀꯥꯅ ꯌꯣꯟꯕꯒꯤꯗꯃꯛꯇ ꯃꯁꯤ ꯌꯥꯅꯈ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯆꯥꯏꯅꯥ ꯁꯥꯟꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯄꯣꯔꯠꯁꯤꯡꯅ ꯑꯁꯨꯝꯅ ꯃꯦꯟꯁꯟ ꯇꯧꯔꯤꯁꯤꯅꯤ ꯃꯗꯨꯗꯤ ꯆꯥꯏꯅꯥ
ꯑꯃꯦꯔꯤꯀꯥꯒ ꯋꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔꯗ ꯑꯃꯛ ꯅꯠꯇ꯭ꯔꯦ ꯑꯃꯛ ꯇꯥꯏꯋꯥꯟꯒꯤ ꯁꯨꯗꯥꯗꯒꯤ ꯅꯠꯇ꯭ꯔꯒ ꯖꯄꯥꯟꯒꯤ ꯁꯨꯗꯥꯗꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯁꯦ ꯑꯃꯨꯛ ꯍꯟꯗꯛꯅ ꯍꯦꯟꯅ ꯃꯑꯣꯡ ꯆꯥꯔꯛꯇ꯭ꯔꯦ ꯐꯤꯕꯝ ꯀꯥꯏꯔꯛꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯟꯇꯤ ꯂꯩꯇꯦ ꯃꯐꯝ ꯈꯨꯗꯤꯡ ꯁꯥꯟꯇꯤ ꯂꯩꯇꯦ ꯃꯤꯗꯜ ꯏꯁꯇ ꯁꯥꯟꯇꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ ꯁꯥꯎꯗꯤ ꯑꯔꯕꯇ ꯄꯤꯁꯤꯜꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯃꯁꯤ ꯁꯥꯎꯗꯤ ꯑꯔꯕꯇꯕꯨꯗꯤ ꯇ꯭ꯔꯝꯞꯅ ꯅꯨꯡꯁꯤꯗꯨꯅ ꯌꯥꯝꯅ ꯐꯦꯚꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯕꯨ ꯑꯜꯇꯤꯃꯦꯠꯂꯤ ꯃꯁꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯏꯔꯥꯟꯗ ꯇꯥꯏꯅꯔꯛꯄꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯍꯥꯏꯔꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯃꯦꯟ ꯄꯣꯏꯟꯠꯁꯅꯤ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯕꯁꯤꯡ ꯈꯖꯤꯛꯈꯛ ꯀꯂꯦꯛ ꯇꯧꯔꯒ ꯊꯝꯖꯕꯅꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ